उख्रुलगी होंगपुंग अमदे होनफुन खुल अनिगी मरक्ता लमगी वहौदा खुद थोकनरक्पा नोंमन कापनरक्पदगी तरुक सुबा मणिपुर राइफल्स के पर्सनल अमा यावना मियोय अहुम सिरे कर्फ्यू थमजिनख्रे मोबाइल डेटा सु थिंजिनख्रे Mahiroy ani kukila lobasiki makotagi tekta kaidana lawthoraknaba kana hotnari balance thadokuna thamoi sengna lamdam ase ingna sikna lebe lamdam ama ohelasi haina en biren na haikhrei Thobal je esina ngasi ayupong ahumdagi kaukhiba pungun marigi Manipur vanna miyamgi punsida saungna akaiba pire mafam kayada mi phajinduna thambabu yaningda bafongdoktuna khongjang jangsinna khrei Amade Hayang Manipur ki oina mera chawren hauba mera nongma panba namin alapada Manipur ki governor amade chief minister anina Manipur ki miyamda yai proposal pirakle Kurumjari ISCOM News ki Manipuri pau mi ang tabiri bapumna magputaram noksari hauzik mapung iba pau sing pizari Lamgi wahawdagi ngasi ayukpong mapalom tarakpada nakal ani ki marakta ningai sangdanarakpadagi nongmay kapnabagi thawdukta miyoy ahum laikhidrei miyoy ahum adugi manungda taruk suba Manipur Rifles ki personnel amayawi personnel adugi mamingna longhardagi thongra kawi hairi atopa miyoy ani aduna ukhuldagini mamingna hongdrai amasong salas kawi Masigi mathakta dok aduda miyoy taraki mathakta asok apanang khrei oirakliba phibam aduba laksinabagi damak Manipur Police ke IGP amadi DIJ warngam ukrulda jangsin khrei lamgi wahawdagi ngasi ayupung mapalom tarakpada nakal ani ki marakta ningai sangdana rakpadagi ngamai kapnabagi thawdok yausilakpadagi mafam aduda ukrulge subdivisional magistrate SDM dengringam kamaina Thokiba order amagi matung inna yumdagi missing mapan thokpada athingba kudaktagi thamjin khrei ngasi ayuk anganba matamda thawai jaw hongpung young students organization thaisona social work amagi thabak chathaba hurakhi hongpung amadi honfun village anigi marakta lamgi chayet na balaibana maduda honfun village authority ge maikaidagi honfun ge mafamda social work tawrakpada athingba pikhi haina SDM na thokiba order aduda palli Asigumba Pibam Asida Makatana Thohaningdaba Thogdoksing Thoglakpadagi Thinganaba BNSS 2023 section 163 subsection 1 ge Makada ngasi ayupung mapan makai taba matamdagi makataba order ama thoglaktriba fawba miyoy amata masamasagi yumdagi mapan thoglakpada athing mathamjen khrei masigaloinina SDC Ukrol Hanyo Liuk Rongsung amadi SDC Bio Ukrol Riyamai Jangmai Anibo Tingrasa amadi nga for anige executive magistrate oina hapkhrei Nakalamaranda ukrulda oirakliba phibam adugi yenglaga makhatana kanagumba singna social media platform singda aranba pau sandokpa amadi makhatana thoaningda thogdok sing thoglakadaba singdagi thingnanaba Manipur government ki home department na district aduda mobile internet data sing thingjin khrei hariba athingba sing asingasi namiyungba matung pung ama minute kun chatpadagi chatnaba hokhibaga loinana state government ki ayaba yaudana athingba si laikhigani athingba sida ukrulgi DC office amadi SP office ki oina piriba lease line amadi FTTH line singdadi consul home gi joint secretary Dr. Mayangbam Betona thoglakpa order amada khangalakle ngasigi thohaningdaba thogdok adugi matangda aikoi khudingmakna amata oina lepli amadi tung koina ingtappa puraknabagi damak lepinasi aikoi khungang sing asi I amatana semlakhibani
amadi matam kaidage leminarakibani mari asibo asauba amana machoi tahangumsi haina fungyar esigi MLA leisio kaising Transport Minister Kasim Basum amadi Ukrul asigi MLA Ramuiva ahumna Ukrul gi miyamda maru aina hongpung amadi hunfunge miyamda appeal tawrakle MLA ahum asina punna sign tawduna thadorakhiba zerol amada amana amagidamag khongkap amamam handoknaduna amuk hanna asigumba thawdok asi thokhandanaba punna honaminasi hainasu appeal tawrakle Chief Minister Nongthamin Birena violence thadokuna thamoi singna lamdam asi ingsikpa lamdam ohelasi mahairoi ani kokela lobasing makotagi tekta kaidana loktoraknaba kanna honari haina phongdokhrei wafamasi Mahatma Gandhi gi mapok nimit ki thoram Gandhi Jayanti ga mari lenana lengakna sinduna Gandhi Memorial Hall da pangthokiba haikalakat tambagi thoramda phongdokhibani Chief Minister na makataraduna ngasi pangthokliba thoram asida Mahatma Gandhi na pamjaramba ahingsa amade lubananba India ama haibagi wakhalolbu lebak miyamda paujel piri haiki Manipur na hojik thengnariba awaba sisu non violence ki kothangda loisinba mathau tai haiki thoram aduda Minister Singh Member of Parliament Advocate General Member of Legislative Assembly amade high ranking civil loinana police officials singna saruk yaduna jati ge mapa Mahatma Gandhi da laisukatuna ikai khumnaba utki अहिंसा लोइना लुबनानबा भारत पुंबा और कोई स्टेट मणिपुर पुंबा लुना नाना थंबा लोइना मियोबेगी कोई वाकल दसु याम क्लीन दोइबा वाकलोन नीट एंड क्लीन अदुगुमगी मेसेज मा पृथ्वी म्याम द पीबा लेबाक म्याम द पीबा सिदा आइना सुमसी चीफ मिनिस्टर मोइना मणिपुर गी म्याम द नमित सिदा म्याम पुनमक एकोइ दैतुम मसा मा तोरसु अमोट अखाइ सेंटोक यावबि रेहरगा lamdam sibu luna nana thamna ba koi hona minasi loina na koi ahingsa da thajasi non violence adu laiba issues da wi pukuma politically wari wata isanarga question ba hona ba violence honda ba adu ya maruina koi ai gi wakhal da laibak sigi da mukta state sigi da mukta miyam gi da mukta ka thokpa mo loina na yamna neat and clean thamoi sengna hona ba do adu oi minasi haiba wa pham sei mayam ba pause loina ai pijeri Manipur hauzik thoklibe irang asigi matangda India government na zathariba thabak thawong sing asi lamdam asigi miyamda chamamnaba ama pokhali maramde India gi army chief na lamdam asigi matangda pikhiba wafam adu India gi security agency sing higher authority ga coordination laitrabara haina miyam gi mahut silaga United Committee Manipur gi president YK Dhiren na hanglaklei wafam asing ase kekrupata lamdam asigi apunbagi saktam kaiba yaroi haiduna thawaina bontha pikhraba athaubi singe mafamda langban tarponge arebe nimitka mari lenana haikha laithabagi thauramda paumi singda phongdorakibani president makhatara haukhiba thada maitai taba khulsingda kuki militants singna drone bombing amade rocket kapsilaktuna landarakhi loinana mapalamdagi militants sing sangsilak le haiba wafam lamdam asigi top security officers singna media da phongdorakhiba laikhrei adubo ngarang India gi army chief na Manipur da drone bombing laite loinana mapalamdagi militant sanglakpa laite haina phongdokhiba laibak thibani mahang makataraduna lamdam asida thoklibe chayet naba asida India gi agency singna amade India lengakna karamba mityengda yengle haina hanglakle tarpange haikha laithabada UCM ge thaumi sing loinana laikhidraba singe imung manung singso saru yakhi India gi edumlaba army chief na thamgi wafamda Manipur da ekoi drone bombing laite ansu laiba posting si da militants foreign militants yaudabagi oi wafam thamak paibasi lairiba India gi security agency singsi lairiba Manipur gi conflict asida karigumba wafam ama fawa moi coordination laina thawak tawdrabra madu araga di conflict asi kamaina karamba fibam da India ni yenglibagi haiba wafam si koi wahang ama hangba yabagi wahang ama hoina thoklai mi pharakanda hostage tawbai si adugulba terrorism gi thongni haibasi lebak miyamna international na yanara wafam si da India gi oiba miyeng da karamba miyeng yengi bagi haiba question amu si thoklai aduna thu matamda India government amu sumari government na hairi bangang sing asigi life kanba life set tawbai base makoi gi
प्रायोरिटी ओइरकांदा मसी कन्नब होनगदबनी मणिपुर मियाम की अखोई सेंटिमेंट खंगना अखोई इंडिया ने येंबियु ओइनाम थोइथोइ अमसुंग थोकसोम थोइथोइबा ngarang निमिट फावबगी मनुंगदा टेक्ता कायदना थादोरकनाबा मणिपुर लेंगाकना सिनबिदे हाइदुना जेएससी ना मखाताना ngasi ayuk pung 3 dagi kaukhiba pung 12 gi manipur banna mahusagi punsida ngasi su chauna akaibe piri ban asina maram oiduna thobal district ke maru oiba kaithel sing thonglonaki national highway yauna district asi phawduna chatliba atai district singa fauna riba lambi singda passenger service lab nakhi national basung state ke bank sing thonglonaki district headquarters ta leiba loisang singsu thonglonaki thobal maikairomda ban kalagasu ngasi ayuk angan ba matamdadi imphal mayolda leiriba khairamban kaithelda dev karma amade langban tarpongi haikhalai tha taunanaba awat apa sing leibadi miyam lakpa unaki हौखिबा थागी तांग कुंतरेतगे ngasi phawba wafum khangdana leiriba oinam thoithoi amadi thoksom thoithoiba anibo phajin khiba ase terrorist ki thawongni karigumba mioi ani asigi punsida phatanungda thoklabadi khudingma ki daita lengak na pugadabane haina ngasi Indo Burma road thingduna Kakching district pangan tabida miyamna khongjang jangsin khrei state asida chathari baban asibo mapung phana saugatuna pangan tabi mera paibi sing yot chamade club singna mara laitaba micham phaba yaningde mathau tawraba DGP loktho अथुबदा मियोय अनिकी पुंसी कनगदबने हाइबेना चिंगबा खोलाव कया सुलावखी खोंजंग अदुदा सरुक याखीबी पांगनताबी मयले कागे मैरा पाइबिलु चिंगबे एन दयाना फोंदोखिबदा करिसुमरा लेजद्रबा मिचम अनिबो फाजिन खिबसी टेररिस्ट की थवोंगनी सेंटर अमदि स्टेट लेंगाकना ngasi phawba langla langjil amata puthokतना लैरिबसे मिचंग mi khainaibage thoksilne hairaduna angang ani asina karigumba siba thoklabadi manipur miyamgi thingmangamdaba chawba ihau sangsilakpa matamda thoklakpa apapatagi daita khudingmak center amade state lengakna pugadabani haiki mara lejadraba maitai gi nioi anibu kukina phajing gi bagi thong terrorist ki thawongni masida hawjik paliba sarkar state amadi central sarkarna dumina yengduna laithokpagi thong yaningde numit mangani sura phawba state sarkar amadi central sarkarna sura phawba langla lengjin puthokta haibase state amadi central sarkar gi michang mikhai naiba thawongni angang ani asina sibana ba thoklakpa taragadi angang ani asina sibana ba thoklakpa taragadi maitai ekhoin haurakpa asauba ihau da state amadi central sarkar na daita punamak pugraban कुकी टेररिस्टना हॉस्टेस ओइना फाजिलगा थमलेबा ओइनाम थोइथोइ अमसुंग थोकसुम थोइथोइबाबु टेक्ता कायदना थादोरकनाबा लेंगाकना सिनबिदे हाइदुना पेंदबो फोंदोक्तुना जेएससीना कौरिबा जनरल स्ट्राइक असिगे मनुंग चनंगसे थौबाल डिस्ट्रिक्ट के करेम बिखोक्तसु लमदम अदुमगे मैरापाइबी सिंगना खोंजंग संगसिनदुना कुकी सिंगना फाजिलिबा इचा अनि मामा ओइबी सिंगदा लेंगाकना टेक्ता कायदना सिनागदबै हाइना खोलाउ लाउख्रै सिन्था क्लब करेम बिखोक अमसुंग करेम बिखोक अपुनबा मैरापाइबी सिंगना सिल्लगा संगसिन खिबा खोंजंग अदुदा सरुक याखिबी मैरा पाइबी फिजम इनोन हाइकिबदा होखिबा सेप्टेम्बर गी तांग कुंतरेदगे एसएससी जेडीगी फिजिकल टेस्ट यावबनी हाइना युमदगी चटखिबा नाहा अहुम कंगपिलोमदा चटखिबदगी कुकी टेररिस्ट सिंगना फाजिलबा मदुंगदा नाहा अमा थादोरकलगा अनिना ngasi phawba mari makhong khangdana leiriba asi mama oibi sing khang mangamdre isa ani edu tekta kaidana mama oibi singda lengak na sinagadabani कुकी सिंगनसु नहानी अदुबो मियोबगी मिनुंगसी येंगलगा पुथोकपिराओ मणिपुर लेंगाकना तुमिना येंगलगा लेबिगनो लौखटपम थोपा थबक सिंग अथुबा मतमदा लौखटुना नहानी अदुगी थवाई कनगदबने हाइकी फाजिंग खिबा थु मतमदा कुकी मिलिटेंट सिंग इजा अनि फाजिंग खिबा थु मतमदा कुकी मिलिटेंट सिंग इजा अनि अथु मतम फाजिंग खिबा आर्मी के रिक्रूटमेंट याव चटखिबा नहा अनि कुकी टेररिस्ट ना फाजिंदुना थबगी मायोक्तंगा सीजेएससी की खोंजंग मफुंग फाना सौगतुना बिष्णुपुर डिस्ट्रिक्ट सु इमा कयाना थोकलक्तुना अयु अंगनबदगी हौदुना तिदेम रोता अचत अवोक सिंग थिंगदुना बिष्णुपुर कैथेल थोंग लोंदुना खोंजंग संगसिन ख्रै इमा कयाना लंबीदा थोक्तुना कैथेल फंबा अमदि लंबीदा गाड़ी चटपसु थिंखी अदुम ओइनमक अना अयेक इमरजेंसी सर्विस की ओइनदी कोमथोखी लुमलांगदोंग कैथेल डेवलपमेंट कमिटी की सेक्रेटरी चनंबम
ꯃꯥꯏꯄꯥꯛ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯝꯊꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡꯅ ꯈꯨꯔꯛ ꯍꯥꯡꯗꯅ ꯂꯩꯔꯕ ꯃꯇꯝꯁꯤꯗ ꯏꯔꯥꯡ ꯅꯦꯝꯊꯍꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯋꯥꯠꯄꯗꯒꯤꯅꯤ ꯍꯥꯏꯔꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯟꯗꯛ ꯑꯃꯨꯛ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯌꯥꯎꯕ ꯆꯠꯈꯤꯕ ꯅꯍꯥ ꯑꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏꯅꯤ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯌꯥꯝꯅ ꯄꯦꯟꯗꯦ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯅꯍꯥ ꯑꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯔꯤꯕꯁꯦ ꯒꯥꯔꯤ ꯊꯠꯂꯦ ꯈꯩꯗꯦꯟ ꯕꯖꯥꯔ ꯂꯣꯏꯅꯕ ꯊꯤꯡꯉꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯅꯍꯥꯟ ꯑꯉꯥꯡ 3 ꯐꯥꯔꯀꯥꯟꯗ ꯑꯉꯥꯡ ꯑꯃꯅ ꯊꯥꯗꯣꯔꯛꯑꯦ ꯑꯉꯥꯡ 2 ꯑꯃꯅ ꯃꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕꯗꯨꯒꯤ ꯃꯥꯌꯣꯛꯇꯅꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯅꯍꯥꯟꯅ ꯃꯣꯏꯅ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯕꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯩ ꯕꯟ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯣꯏꯔꯤꯕ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯁꯤꯅ ꯑꯉꯥꯡ ꯑꯅꯤꯁꯤꯗꯪꯗ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯄꯨꯡ 4:30 ꯍꯧꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕꯟ ꯑꯁꯦ ꯇꯧꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯃꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ 80,000ꯒꯤ ꯃꯊꯛꯇ ꯆꯪꯁꯤꯜꯂꯒ ꯂꯩꯈ꯭ꯔꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯈꯨꯗꯤꯡꯗ ꯆꯨ ꯍꯧꯒꯨꯝꯅ ꯌꯨꯡ ꯂꯩꯈ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ 2 ꯀꯨꯀꯤ ꯇꯦꯔꯣꯁꯤꯡꯅ ꯐꯥꯖꯤꯜꯂꯒ ꯂꯩꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯕꯨꯡꯈꯣꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯁꯕꯨꯡꯈꯣꯛ ꯃꯩꯔꯥ ꯄꯥꯏꯕꯤꯅꯆꯤꯟꯗꯨꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯇ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯌꯥꯎꯕ ꯆꯠꯂꯨꯕ ꯃꯤꯑꯣꯏ 3ꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯥꯗꯣꯔꯛꯂꯒ ꯑꯅꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯍꯧꯕ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯑꯊꯨꯕꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯍꯩꯀ꯭ꯔꯨꯖꯝ ꯃꯦꯝꯆꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯐꯥꯖꯤꯟꯈꯤꯕ ꯏꯆꯥ 2 ꯑꯊꯨꯕꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯅꯤꯅꯁꯨ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯐꯥꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯃꯥ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯁꯤꯟꯗꯨꯅ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗꯁꯨ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯂꯥꯏꯁ꯭ꯔꯝ ꯃꯦꯝꯅ ꯐꯣꯡꯗꯣꯔꯛꯄꯗ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ 2 ꯑꯊꯨꯕꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯀꯔꯤꯒꯨꯝꯕ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯜ ꯂꯥꯟꯊꯦꯡꯅꯕꯗ ꯐꯥꯈꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯌꯨ ꯐꯥꯈꯤꯕ ꯏꯆꯥ ꯊꯥꯗꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯅꯤꯔꯝꯂꯣꯏ ꯐꯥꯖꯤꯟꯈꯤꯕ ꯑꯉꯥꯡ 2 ꯑꯗꯨꯗꯤ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯆꯨꯝꯅ ꯑꯥꯔꯃꯤꯒꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯌꯥꯎꯕ ꯆꯠꯆꯕ ꯑꯉꯥꯡꯁꯤꯡꯅꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯑꯉꯥꯡ 2 ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯝꯖꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯁꯕꯨꯡꯈꯣꯛꯀꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯅꯍꯥꯟ ꯑꯥꯔꯃꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕꯒꯤ ꯆꯠꯈꯤꯕ ꯏꯆꯥ 3 ꯆꯠꯈꯤꯕꯗ ꯑꯃ ꯊꯥꯗꯣꯛꯑꯒ 2ꯕꯨꯅ ꯐꯥꯖꯤꯜꯍꯧꯕ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯀꯥꯏꯅ ꯏꯆꯥꯁꯤꯡꯗꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯨꯀꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏꯁꯤ ꯇꯦꯔꯣꯔꯤꯁ ꯍꯥꯏꯔꯒ ꯂꯥꯜꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯅ ꯐꯥꯖꯤꯟꯕꯤꯔꯤꯕ ꯏꯆꯥꯁꯤꯡꯗꯣ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯐꯝ ꯑꯁꯤ ꯐꯝꯖꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯅꯁꯨ ꯏꯆꯥꯁꯤꯡꯁꯤ ꯊꯥꯗꯣꯔꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯨꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯃꯃꯥ ꯃꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯧꯍꯟꯕꯤꯌꯣꯅ ꯑꯩꯈꯣꯏ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯃꯤꯠ ꯁꯥꯍꯖꯤ ꯑꯃꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏꯅ ꯊꯥꯖꯕ ꯄꯤꯔꯤꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯏ ꯑꯗꯨꯒ ꯇꯧꯔꯛꯏꯕ ꯊꯕꯛꯇꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯔꯛꯏ ꯑꯗꯨꯅ ꯑꯉꯥꯡꯗꯣ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯅꯣꯏꯅ ꯐꯥꯖꯟꯕꯒꯤ ꯃꯔꯝꯗ ꯄ꯭ꯔꯃꯥꯟ ꯇꯥꯗꯦ ꯌꯥꯅꯤꯡꯗꯦ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯑꯉꯝꯕ ꯁꯦꯠꯇꯅꯕꯗ ꯐꯥꯈꯤꯕ ꯑꯣꯏꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯏꯆꯥꯗꯨꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯅ ꯑꯩꯈꯣꯏ ꯅꯤꯖꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯔꯝꯗꯤ ꯃꯔꯝ ꯁꯨꯛꯆꯥ ꯆꯥꯗꯅ ꯃꯔꯥꯜ ꯂꯩꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅ ꯅꯣꯏꯅ ꯉꯝꯃꯦꯅ ꯐꯥꯖꯟꯕꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯏꯆꯥ 2ꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯃꯁꯤ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯒ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯉꯁꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯋꯥꯕ ꯃꯩꯆꯥꯛ ꯄꯨꯔꯤꯕꯁꯦ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ
अमरोमदा बिष्णुपुर डिस्ट्रिक्ट की मनुंग जनबा निंगथौखोंगदसु जेएससी की खोंजंग सौगतुना निंगथौखोंग कैथेलदा निंगथौखोंग सरोय खुलेन अमदे लाइमनाय कबुई खुलगे इमासिंगना कैथेल अमदे लंबी थिंगबगी खोंजंग संगसिनख्रै तिदिम लंबीदा लाकपा गाड़ी कया थिंगदुना चलहनखिदे कैथेल दुकान सिंग अयाम्बा थिंगखी अदुबो अना अयक अमदे इमरजेंसी दे कोमथोकी खोंजंग अदुदा सरुक याखिबी यूनाइटेड वुमेन्स डेवलपमेंट ऑर्गेनाइजेशन बिष्णुपुर की जनरल सेक्रेटरी आरगे तुम्बी सनाना अंगांग अनि अदुना मथाई कनबियु हाइदुना मपी मपा ओइरिबा लेंगाक्ता हाइजरकलबा फावबदा तुमिना लेथोकले अथुबदा सेंटर मदे स्टेट लेंगाकना थिनथाबदौदना अंगांग अनि अदु ममा मपा ओइबसिंगदा सिनगदबनि हाइरदुना डेमोक्रेसी चटपा लेबाके हिंसा थोहनबिगनु मोनोपोली सानरिबा डबल इंजिन सरकार अचाकप मैबु कयाम कुइना कुप्तुना थंबंगमगनी हाइखी खोंजंग अदुदा सरुक याखिबी चरोय खुलेंदगे अथई चिरुना मिचम प्रजाददी लान तौबा मीना सोहन बिगनु टेक्ट कायदना थादोकपियो मैहौरोलदगी चिंगमी तमी नुंसी चानना लेमिनारकपा असिबो यखाई थिनगाइबा यानिंगदे हाइखी सरुक याखिबी लाइमनाइदेगे अगाथा थिंगपुइना नोमै पाइबा मीना हाटनगेरा फुनगेरा तौरो मिचम प्रजाददी हाटबिगनु अखोई चिंगतम खाइदे अमतनी इसोरबु तसेंगना थाजबो ओइरबदी अंगांग अनि अदु थादोकपियो हाइखी हैरोक अपुनबा मैरा पाइबी अमसुंग हैरोक अपुनबा क्लब सिलगा हैरोक पार्ट 2 थोक्सोम लेकागी मिपुन संगदा ओइनाम थोइथोइ अमसुंग थोक्सोम थोइथोइ बबो लेंगाकना खुदकता थादोकनबा सिनबियो हाइदुना वकत मिफम फमकी वकत मिफम अदुदा सरुक याखिबी मैरा पाइबी थोक्सोम संदेरानिना हाई था तरा तरेट फारबा लाल असिदा हंदक कुकी सिंगना अनौबा लालोंग अमा ओइना मी फाजिलगा हॉस्टेल्स ओइना थमलगा डिमांड कया तालकपा असि टेररिस्ट के थवोंगनि हाइबदा लांदे अमरोमदा निमिट मंगानी रोम असि कुकी सिंगना मी फारगा हॉस्टेल्स ओइना थंबदा मणिपुर लेंगाकना करिमता तौबा ngamjadaba asina takpadi manipur lengak asi asuke matik sole habani kuki gi thawong asi india lengakta landaba gumani masida india lengakna wafam amata haidaba asisu maitai sing tumna hatla sanu habaga chapmanai kuki singna chatharakli ba thawong asi mama oibi singna yaba ngamloi hostess oina farga thamliba naha ani thadok pira o mama oibi singi pg gi lanni makhoi ani athuba matamda mama oibi singda sinabiyo haiki tungda saruk yakiba miyamna naha ani thadok naba kholaw kaya su lauki state manusda tholiba asigumba kuki na foreign country da laiba aduba taliban ngumdra Hamas kumdra sigumba sati terrorist ki thawong chatharak laba sibhauba central government na adum yengra leiraga aikoi maitai sibu mutlo haina thambiribra aikoi maitai sir kayam kai khrabage maitai prada sir kuki insan laga aikoi bulanda liba aikoi bu phara ga hat bagi asiba khyata langthariba bateng pangbiwa central government manipur state sibu na haki state natrabra india country gi natrabra amuktadi asengba asumba adu thopidna maran waye do bidra mi ha pun chathaiba adumba kuki terrorist ki thawong asibu amuktadi tahana lotion biro amadi state government koi state ki sarkar sida su akan ba thabak thawong lokal biduna asibu terrorist ni hane lawthok biduna angang sing asibu mama obi ekoi gi khutta sina biro mama obi kaya gi thamoi phobang ngamdre haibase ekoi gi state lenga na janta biu amadi khangbiu haibase ai lenga ko khomda thamjai Nakalamramda ngarang numidang pung nipan makhairum dabana khangabok maikaidagi anhaba pukhalakpa kar ama banchokatpa singna thukaibedagi asok apan akai atoinang khrei thodok asigi matangda social media da thagalakiba video footage amada hana mamangda rims hospital da laying lubi khangabok khulakpam lekaidagi nupi ama masa khara fare haiduna mayumda putharaktuna laikhi ngarang amuk masage anapa henjilakpadagi rims tamna pukhalakpada thobal mela ground mapada lairamba banchokatpa singna anaba yauriba alto car adu thugai bani haina video footage aduda palli thodok adugi tungda car aduna mamai leiraga khangabokta leiriba thobal district hospital tamna halakhi mafam adudagi ambulance ki kuthangda nupi adubu rims hospital tamna pukhat ki hairi asibumba anaba purakpa gari da jathaki bathawong adubu pendaba phongdokpa oina thodok aduda chenariba miyoi singna khangaboki social welfare club ta lakduna wari sanaraba club ki maikaidage khangalakli haina viral chaliba video footage aduda mayak sengna palakle
Manipur punna khundaminari ba tongan ba phurup singi marakta amatage oibagi wakhalol purakliba kumhai mera chauren haubane lakpada Governor Lakshman Prasad Acharya amadi Chief Minister Nongthom Birenna miyamda yaipa paujel pirakle maihorol dagi lairaklaba Manipur gi tongan ba phurup singna amaga lainari ba mari asibo Tadatna bahanarakliba asibu kumhai asina jasin hanba ngamlagani kumhai asina amana amagi mathau taba amatta oibagi wakhalolbu jasin hanba ngani haina Governor Lakshman Prasad Acharya amadi Chief Minister Nongthom Birenna tongan ne khojek piduna thadorakpa cherol amada miyamgi mafamda yaipa paujel pirakle Hayeng meragi nong mapanba asida mahausadagi pangthoktuna lakpa mera chauren hauba sanamahi lining khongchat asi yellow furup singi yamna maru oiba thauram amani thauram asida lining asida thawai lupna leijariba kabui maring sothena chingba furup kaya su yauri lining thau sanamahi temple board nasu haujik thengnariba miyamgi awaba asida su saruk yari adum oinamak hayengi maru oiraba lining khongchat chatkadawriba nimit asidadi achat ok singda apanba pibiba tawbigano hana board asida thadorakpa serol amana miyamda appeal tawrakle Samaya Kaimangai Suba, Father of Nation, Mahatma Gandhi, Mapokumon, Loinana, India Prime Minister Oramba, Lal Bahadur Shastri, Chama Kunsuba, Mapok Nimit, Ningsing Tauram, Nasi, Manipur Pradesh Congress Committee, Sinduna, Congress Babanda, Lai Sukat Pagi Tauram, Pangtukre, Congress President, Kaisam Megachandrana, Lusingduna Pangtukiba Tauram Aduda, Hanagis Minister Okram Ibobi Singh, CWC member Gai Khangam, MPCC President Oramba, M. Okendro Singh, N. Loken Singh, Dr. K.S. Ratan Singh, MPCC ki Minister Oiramba Singh, amade Office Bearer Singh na Zati ki Mapa, Mahatma Gandhi ki Mafamda, Lai Sukat ki, Thorom Asika Mari Lenana MPCC ki Luchingba Okram Ibobina, Zati ki Mapa, Mahatma Gandhi na Pamlamba, Achumba amade Non-Violence na British ki Mayokta, Le Pangam Kibagi, Kongol Liduna, MPCC na Mahaki, Mapok Numit Asibo, National Cleanliness Day, Lubanan Numit Asibo, Pangtok Pani Haina, Fongdoki, Masigaloina, like Hidraba, Miyamna, Iron Man of India, Haina, Sakhangnariba, Lal Bahadur Shastrina, Laibak Asida Piramba contribution Adubusu, Nasi, Ningsingli Haiki. Kulai Yaudana, Hingsha Yaudana, non violence na, Mana Chatkiba, Mayamama, Sangkiba, Kongtang agitation, Mayamama. Ngasi Prithivida Tauraiba violence Mayamama Sathariba Sakti Labor Lake Paksingna Sathariba violence Mayam Singasi Mayam Nehana Kangbire Mafam kaya dangasi Father of Nation Mahatma Gandhi ke Mapok Numit ki Thoram Pangthok Nabagom Jiribam District Tasu District Administration Jiribam Sinduna DC Office to Pangthok Shay Pangthok ki Thoram Aduda Zati ki Mapa Mahatma Gandhi ki photo da Jiribam District ki DC Krishna Kumar na Lusingduna Lai Sukatuna Jamna Thoram Pangthok ki Nasi Pangthok ki Thoram Aduda District Level Officer Made Staff Singh Saruk Yaki Amaromda Kumon Asigi Langban Thagi Haika Lai Thaba Thoramgi Arabanimit Asida Langol Gambile Zone 3 the Leba Maitei Mithung Sanglenda Joint Committee 1991 Maitei Langol Amadi Marapai Bilup Nasinduna Haukiba Me Ahumdagi Haurakiba Tamthiraba Lan Asida Maraibak Mazati Damak Tawaina Pontha Oiduna Kat Kraba Atauba Ataubi Singi Mafamda Haikalekat Tamduna Laikidraba Singi Mafamda Ikai Kumnabagi Tauram Ama Pangtokre Nasigi Tauram Aduda Laikidraba Singi Tawaina Mapugi Laikolda Ing Nasigna Lairuna Bagidamak Tauni Zaki Tungda Committee ki President Sagrapam Devanandana Tauram Asi Kharahena Chauna Pangtok Ningbagi Apambasu Fongdoke Tauba Tobi, I am seeing from the Joint Working Committee 91 Tilangona, Namjaba Hidekita, Masi, Koima from the Kasavani, Asay Saru Yariba, Kudimoku, Taram Madi, no I don't to study, but in the soup, stay in the sauna, the woman Mokona Zagi, Renana, a quickie, counting Yamsta, like Hitabi, like Hitabi, Photo the Appointment collection to the Kasitaba. Why the police
ꯆꯤꯖꯟꯕ ꯋꯥꯠꯄꯗꯒꯤ ꯃꯗꯨꯗꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯨꯅ North Eastern Theatre Association Neta Hangang Sinduna Konta Khabam Development Club Association the Leriba Art Form Singi Taibang Taduktuna Lairam Lenda Tin Kraba Artist Singim from the Langban Haisui Katbage Tauram Bangtokre Netagi President M. Sam Kisur Singna Tauram Mapu Oiduna Bangtoki Betauram Aduda Konta Khabam Zilla Parisat Ki Chairperson Bimola Debina Atoibe Mitung Amadi Saidam Kolgi Principal and Tarun Bala Devi Koripaba Artist Association Ki Director Kwesnam Ranbir Singh Amade Kenzong Langi Director Dr. Thanil Lemina Jingbana Akanaba Mitunglen Singh Oina Saruk Yaki Tauramari Lenana Netagi Secretary Senzam Nimaina Haikibada Langban Haisui Katbagi Tauram Asna Laikidra Artist Singbo Akoiga Tatnadana Lady Habadu Takle Haiki Tauramari Lenana Wangangloi Singna Haikibada Layoi Kraba Ipa Ipu Singna Matam Aduge Na Chatnabi Singh Sexna Ngaktuna Tambirambana Ngaside Malem Gimiamda Manipur Art and Culture na Achoba Pida Ama Kanmangam Le Habada Hyman Batokloi Aduna Akoigi culture gi masak sing ase tung koina mangdana thamhongna bahotna bada mipum khuding makna achobu thaudang lomina se habena jingba wafam thamna ki Ziribam Sidi Block Ziribam gi Hilghat Gram Panchayat Dibong GP Sonapur GP amade magi GP Gram Panchayat Singda Sinba Gram Sabha Gram Panchayat Development Plan GP DP The People's Plan Campaign 2025-26 asige Saukhat Khongthangi Maramda Khananebagi Thauram Pangthokre Hairiba Asida Line Departments Resource Person Kaya na tongan ba warol kaya piriba Asida Manipur State Rural Livelihood Mission MSRLM Block Mission Management Unit Ziribam Block na ngaklo piriba Self-Help Group Members Amade Village Poverty Reduction Plan PBRPK Kadir Singh Susaruk Yaki Azendagi Sarukama Oriba MSRLM SIZ Network na BPRPK Matangda Plan Mari the Yumpam Oiraga Entitlement Plan Livelihoods Plan Social Development Plan Amade Public Goods Service and Resource Development Plan Sing Tauduna Self-Help Group Level da Village Level Federation Gram Panchayat Cluster Level Block Level da Consolidated and Prioritization Tauraga Matangi Gram Sabada Demand Sing Pisinduna Gram Panchayat Development Plan Sembada Yamna Chauna Saruk Yagani Haina Hilghat GP the Pangthokpa Gram Sabada Wafam Gaya Kanaki India Pumada Pangthokliba National Cleanliness Day Swasthya Bharat Divas 2024 District Administration Nonenaso None DC Office Complex the Pangthokre Swasthya Bharat Divas Lisingani Kunmari Kam Swasthya Seva Campaign Lisingani Kunmari ki Makhada DC Office Complex ta Sit Sengdokhi Nakalamaramda None PHED EA Thanchui Panmina None Police Longmai Bazaar Board Tongan Bank Staff Sing Longmai Bazaar Youth Club LBYC Amade Shopkeepers Amade Tongan Ba NGO Singapore na Kusamnaduna Agatorial Torban Sing Sengdokhi Bagaloinena Kaithilgi Akoibasu Sit Sengdokhi National Cleanliness Day Asi Numba Subdivision Khopum Subdivision Hausong Subdivision Amade Longmai Subdivision Dasu Sit Sengbagi Tabak Zathaki Nimitara Marini Chupna Pangthoktuna Lakpa Swasthya Seva 2024 gi campaign su ngasi loisin krai Kumbi Assembly Constituency ki MLA S Prem Chandra gi thokse makhada ngasi New Generation Forum Kumbi Asina Hauzik State asida akiba phangna kangna chikpadagi sandorakliba dengue laina yauna tongan ba makhal kaya gi laina layong singdagi kharada oirabaso ngakthokna bagi pandamda cleanliness drive ama pangthoktuna lamtu sengdokre Cleanliness Drive adu Welcome to Kumbi Thaba Mapadagi Kumbi Kaithel Paubagi Nagyata Amot Akai Sing Sit Sengdokhi Bagaloina na Upal Singi
उखोंसिंगदसु सुनु तैदुना लंबी परिंग असिगे लमतु सिट संगदोखी कुंबी असिगे MLA S प्रेमचंद्रगा हबिन कामिनरखिबा 1991-92 मैट्रिक बैच न सेमखिबा न्यू जेनरेशन फोरम 29 कुंबी SC असिगे मरु ओइबा थौपुब सिंह सेक्रेटरी एन ओपेंद्रो एडवाइजर सिंह एन नोरेन W थोइबा अमदे अतै वॉलंटियर सिंहना SC असिगे यामना मरु ओइरिबा कुंबी कैथेलगी अमोद अकाई इरम नाला सिंहसु सेंगदोखिबगा लोइनना लाइनातिना महिक मताइदगे ngakthoknaba hidakingsu volunteers na kapthokhi amaramda mafam khangdana ngasi phawba kuki militant singna miyoi ani phajin khibagi mayokta lengakna karisu tobangamdana leibagi matangda manipur sathariba ban asibo mapung phana sagatuna kumbi kaithel kanakhidre dukan singsu thong lonakhi स्वास्थ्य दिवस नेशनल क्लीनलीनेस डे का मरी लेना जिरीबा म्युनिसिपल काउंसिल सिंधुना JMC के ऑडिटोरियम हॉल दा फेलिसिटेशन ऑफ सैनिटरी वर्कर्स सिंह दा अवार्ड पीबा अमदे लू नानबगे मदांगदा माहिरोई सिंह के ओइना पांगथोकिबा पेंटिंग कंपटीशन के मकोक मथन ताखरबा माहिरोई सिंह दा प्राइज सिंह यंथोक्तुना पुकनिंग थगतख्रे ngasi thauram aduda जिरीबाम के डेप्यूटी कमिश्नर कृष्ण कुमार ना चीफ गेस्ट JMC के केटेकर चेयरपर्सन एस शांति देवी ना प्रेसिडेंट ओइकी लेना TS Amurasi Devi MES ZEO Jiribam District Gazilung Thaime Executive Engineer Jiribam PHE Division CS Ranjit Kumar Singh Brand Ambassador SSS 2024 Jiribam Municipal Council Jiribam M Surjit Singh Executive Officer Jiribam Municipal Council Manipurna Mithunglan Singh Oina Saruk Yaki Security Force na chingamadi tampaki chingna ningai oiba mafam singda thiba humbagi thabak chathabada khulai kaya phagatpa ngamkhre Tengnopol district ki Sinam village dagi phagatpa ngamkhraba khulai sing adude lethot gun countrymat ama kilogram nifunipal lumba IED achauba tara IED medium taramathoi granite countrymat medium ahum amadi small kuntramapan 36 hand grenade red Chinese hand grenade ani grenade tube launching ani petrol bomb kuntramari 12 rifle ama .22 pistol ama pistol countrymat ama pompi ani M16 magazine ama pompi ammunition mari kapayariba nomai maru yankhaini thoi empty case ammunition taramanga detonator ahum battery mari amadi Motorola RS charger ahum ni Kasar के खोरेंद लेबा लेंगोंद बिपाता लंगबन हाइसोई तंबगे थौरम पांगथोख्रे लेंगोंद बिपात प्रोटेक्शन एंड प्रिजर्वेशन कमिटी मणिपुर असम न सिंधुना पांगथोकिबा लंगबन हाइसोई तंबा अदुदा कमिटी असिगे मियोय कया गा लोइना अतै खोंगबुरोय कया सरुक याखी गंभीर सिंह नर्सिंग अमदे इरेबाग मणिपुर बु कन्ना पखनबदा थवाइना पोंथाक ओइखरबा कयागी मफमदा हाइलै मैरा Manam naiba kattuna langban haisoi tamki tungda langban ihul leisoi tamba booklet amaso phongki hariba booklet asida ingkumja lisingani kunmathoi degi ingkumja lisingani kunmari fawgi manungda committee asina part asigi matangda chatharakhiba samgat sagatpagi khongjang singi matangda iri booklet phongbaga mari lenana lengonda pe part protection and preservation committee Manipur Assam gi president Wakhom Amuchauna lengonda pe pata langban haisoi tambagi maru oiba maram sing paladun hai khoirenda leiriba lengonda pe pat asigi puwari lei haiba khanghanduna ekhoi masel gi marakta igi mari chasil hanba puwari di ekhoi gi oiri adubo lamdi migi oiri masisu ekhoi gi oina bhotnaba masigi damakta Assam da tariba maitai sing Northeast amadi Bangladesh da tariba maitai singna punna saruk yaminaduna mari chasinna thamba changi haina su phongdokhi Kasa lebakta lebiriba ozai oibi yai adagi kasagi magi khudimakta durudagi oibi yai ada kasagi akhoi helakan district oibi yai Tripura di oibi yai Bangladesh oibi yai Northeast taiba maki paisa khudimon hai mafum asia langon haisoi tamba ase punna sau yamina bhaiman langon haisoi tamba sina pung 15 na historical site amane na Assam government gi nakpong yohon batagadi hai mafum ase Assam government ga Ejariba koigi hawa yogjaba alaman sing siga tanaraga adugi puaiba masaksin nauna tamdugi saka payak pasimda aikoina convince ga famasi second side amani haibase lawthon be sina lambi si leite haiba mieng si thamjalaga
Physical education gi oja singbo lengaka mari leinaba yod FSS post amadi education department ta physical education gi loisang anina khannaduna mafam ama chapchana thambina bidamak hokhiba chahi ge September ke sama education amadi yod FSS post amadi department ta RTI ama thakhi adubo education gi oina chapchana ba pakhom pirakhi adubo yod FSS post gi di matam kuina pending laibadage commission ge thak yoraba matung penalty impose tawraba matung da reply lakhi youth FSS post department ki lakhi ba pakhum gi recruitment ge rule number 10 gi matung ina sada cham gi promotion ni hai masada yawri ba sei department gi oiba internally service ta laiba employees sing gi da yeng laga policy program oi haina comprehensive concept school gi health and physical education gi lecturer s denabe mangang na phongdoraklei wafam asing ase Manipur Press Club ke thangjing hall da pangthokiba pawmisinga unabada phongdokibada youth FSS post ke rule asina lamdam asida physical education lauduna masina career ama oige khaliba miyoi singi right matli amaramda youth FSS post ke rule number 11 da makhoi khaki oiba mawong da semi hariba rule sing ase mari lenaba singna yengsin biduna semdok haningi hainasu phongdokhi Education Department, Youth FSS Post Department, amadi mari lenariba Minister na PET ki recruitment rules sing ase phajana semdoktuna physical education loirak labasing da su recruitment saruk yabagi khudong chaba pihaning bagi wakhalol sung su phongdokhi makha taraduna PET ki oina vacant ase mention dana kuina lei Youth FSS Post ki oina national amadi international level da competition satlubagi lengakna ikai khumna bo oina PET ki phamsipi adubo sanaroi singda utliba ikai khumna biba utliba dauna physical education da career oining liba singi so mafam pibiyo haina lenga ki pukning singsinki the competition salura kanda makhoigi simendu ikai khumna bo oina government na PT oyo na thammane aina haijaning pote makhoigi simendu ikai khumna di habigi wadinati simendu ikai khumna biyo makhoigi ju mafam do pibiyo as well as profession ama oina physical education gi lamda career option oina khaliba khoi individual citizen jing ji ju khoi ju mafam ma pibi ra kanda policy recommend policy ge sembi taraga de hena phaba asai physical education soccer pa grassroots level de sports ge soccer pa dugumba society do oine huji makta ju khoi gi sport house ne harba khoi Manipur state maning haleji ju asuma factor mayam am yawdaba na tiwa jasi aduna vacant post education is the lady post 92 out of 106 hujiki status tani college rija yaski department da lay bidna 212 ki 350 ki manungda 212 lay masida jo chingna ningai oiba dum yawe chingna ningai oiba maramdi aina arte hangjab matamda hausi sanabagi pawmu pizari Ngasigi sanabagi pauda Board of Control for Cricket in India ge mideng makhada Pondicherry-na yumbu oiraga tha asigi mari dege hauduna sathagadawriba Binu Mankat Trophy da saruk yanaba Manipur ge sanaroi taramanga amadi official taruk Imphal thadokhrei Imphal thadorakraba Manipur ge team da saruk yaragadaba sanaroi singde Bukka Kamujam Hasnam Jahanba Hasnam Manika Kundrak Pam Bisjit, Kundrak Pam Punsiba, Max Wairok Pam, MD Danis Khan, MD Akil Ahmed, Funjai Mayum, Muhammad Ali Karim, Ningthauzam Thoiba, Ren Urik Kinbam, Robinson Sagaizam, Saikhong Kaiko, Seram Robinson, Amade, Tamarland, Fairoizamni, Tim Asiki official Singda, Fairoizam Rohindrana coach, Aribam Asni Kumarna assistant coach, Atanu Singa physio, Toizam, Vikansana, trainer amadi posangbam Krishnana team manager ni Manipur ge ahanma match tha asigi marida Delhi ge sanaragane Imphal West District Football Association na sinduna hokiba thagi tang kulhum doidiki hauduna team taruk na saruk yaraga Pamyal Pasoi ground da satharakli bakun mari suba Super Division Football leki ngasi sanagadaba match adu banna maram oiraga yaithoklaga hayang sanaragane haina District Association na tharokpa sil amada khangalakle
All Manipur Football Association Sinduna November Thadagi Hoduna Pangtokadoriba Tarataret Suba Manipur State Lekta Saruk Yagadoriba Club Singiming Lautokle Lake Asida Punna Tim Taramangana Saruk Yaragani Haribit Tim Singi United Brothers Football Club United Sports Association, Manipur Police Sports Club, Athletic Football Club, Young Physics Union, Youth Organization, Sporting Union, Sangai Football School, United Progressive Adults Association, Angtha Football Club, Neroka FC, Trau FC, Nambul Mapal Athletic and Cultural Organization, LYGSEDA, Simropia, Amade Muvan Lai Athletic Ne, Hairiba Club Singna Tariba Tha Sigi Taradagi Hauduna, Kuntra Fobagi Manunda, CMS Loisingadabani Haina, All Manipur Football Association at Tadorakpa, Sierolamada Kangalak Lay. Northeast Cricket Development Council gi meeting makada Meghalaya Cricket Association na yumbo oiduna September kuntra dagi Manipur, Nagaland, Mizoram, Sikkim, Arunachal Pradesh amadi yumbo Meghalaya na saruk yaraga RBD CA Cricket Ground Nongpoda satharakliba ahanba NEC DCC ni Women's Interstate T20 Cricket Tournament ke ngasi sanakiba match ta Manipur bo ran tara yumbo oiriba Meghalaya na maithiba piramlei match asida Meghalaya na toss ngamlaga ahanba innings bat paiduna over kunda wicket manga turaga run marfudratare lauduna target run marfudrani thamki Manipurna anisuba innings bat paiduna over taranipal ball marida wicket loina turaga run marfuka lauduna maithinangki match ase maithi zaragasu semi final changba ngamle hayeng Sikkim ga semi final match Manipur ga sanaragani Saliba sahi asigi November Maridagi Taramanga Fauba Chennai the Pangtokadoriba Taramari Raksoba Hockey India Senior Men National Championship 2024 gi damag Manipur Hockey gi Makada Manipur gi Mahasinduna Saruk Yarunaba Manipur gi Sanaroi Taranipal Khannabagi coaching kam open travels selection ama Pangtokadori Hairiba trial selection asiga mari lenana Manipur Hockey gi makada riba district unit sing amadi affiliate tauba club association organization singe maikaidege makoi ge sanaroi sing ke singaloinana lagliba October Nepal ge ayupung mapantaba matamda Kumalampak Hockey Stadium ge AstroTurf Hockey Field laktuna hockey coach Khetrimayum Romes amade Moirangthem Renasta report tauranaba Manipur Hockey gi maikaidege khangalakle nakalamaranda Manipur Hockey gi maikaidegi thadora topa cherolamada ngasi Jharkhand gi Ranchi de sanakiba taramarirak suba Hockey India Junior Women National Championship ki ngasi gi ahanba policy lekke match amada Manipur Hockey Junior Women Hockey team Hockey Haryana gi khutta goal ani tarukta maithiba nanghaure hairi mathangi leg match lagliba October manga gi ayupung 8 manga chatpa matamda Manipurna Assam Hockey ga Ranchi ge marang Gangke Zaifal Singh AstroTurf Hockey Stadium da thengnaragani hairi Hauzik loi silakpada maru oiba pau amukana pizari Ukralgi hongpong amadi hunfun kul aniki marakta lamgi wahaudagi kuthoknarakpada nongmai kamnarakpadagi taruk suba Manipur Rifles ki personnel amayauna miyoi hom sire curfew thamjin kre mobile data se thingjin kre mahiroi ani kukila lobasingi makotagi tekta kaidana Lokthorang bakkan honari balance thadokuna thamoi singna lamdam asi ing sikpa lamdam ohela se haina in birena fongdokre Thawbal je isina ngasi ayupung ahumdagi kaukiba pungkunmarigi Manipur vanna miyamgi punsida chauna kaiba piri mafam kayada mi fajinduna thambabu yaningda fongdoktuna kongjang jangsinna krai amadi hayeng Manipur gi oina mera chaurel hauba mera nongma panman min alakpada Manipur gi governor namadi chief minister anina Manipur gi miyamda yaipa paujel pirakle Asiki wena de ISCOM News di Manipuri pau matang sida loisinjari miyeng tabiri papumna makpo amuka hana khurumjari